Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari. Ngasi amuk laubirasi Thamoi Machet kunthra suba tangka. Nirlima su nupa mangonda sauningba waroba khara leikibana mabungna lauba lakle haiduda hospital dagi thoklakpani. Nirlima machinda murmum soli. Lak tore ngairamu kainaga ngai su ngai biro aina. Aya, aidi kamai tawdiba paisa sumta yaude. Ngai bana phadoro aiba. Asumna tande mandi chatlingai nakaldagi ahal nupi amana. Bima, nam tangai ko. Nirlima mamai fatlai thoraklaga. Ai buroi ne. Mani nanga wari amatang sananingdana nangbu thirakpani ai. Kai matangi oidoi ne. Aidi inebu masak khangde. Khangloi. Ai ne Danabirgi mani atombini. Nanga aikhoi bungoga loinabase aikhoina pamdi. Haidi yumse awaba yamna tare. Aduna aikhoina athubada nupi amaga luhongnaba tawragena khali. Nirlimagi manakta changsilaktuna phone du puthoklaga photo amu utli. Danabirna ngasi setkiba dress tumaktada nupi amaga wari sanabagi mamini uriba. Nirlima nupi dura tumina yenglaga lay wasu nganglakte. Nupi du makha tarai. Nangna bungobu thamoi sengna nushirabadi mangondagi laptho. Nanga magase kuthi yenglubada chanadi. Bungo se nganna siyu haiba lay hairi. Aduna ibema nang iyagi punsiba amuktadi kanbiyuba. Makut ani du lonaraga Nirlimagi makhong mayada famtharai. Nirlima ikhang khangna. Ine adumna tawbigano. Asi hairaga ahal dubu chingkhatpi. Ine, ai dadadagi lapthokna bahona jage. Dadagi phanabani hairabadi ai loina ngamgani ine. Ai amu chatluki. Taha chenchat tawna chatkre nupi dusu taramba mapidu fatfat taithoktaga phone du prap puthoklaga call tawkre. Thabak du pangthokjari. Hoi. Utkre photo dusu. Awatpa paisa do aigi account na kapsinbiroklo. Koldu thamlaga mamai mamitu khumjilaga prap hospital dagi thokre. Nirlima mabunga chawbaga thengnare parking fawba thinbiramge haibasu yadre paisa piramlaga thabakni yadabadagi chatkre. Wakal amada tawraduna gari du tongni khangda khongna tapli lakpani. Urakiwa photo duna masadu kainoma tawkhrabani. Fana sangna chatlaba tungda auto amana magi manakta khamlakpada gyan taraktuna gari duda karaktuna lakle. Bazar yauraduna Nirlima chonga chapidu piramlaga kimta hairamdabi tumina summanglaga chatkhrabani. Auto driver duna. Bema, paisa handrini nangbo. Nupi du takidre gari chingkhalakpa matang oibana gari du se thauraga adum chatkre. Bus manungda famlikanda number khangdaba amadagi photo khara thajilai karino khanna changduna yenglubani. Danabirga Rindaga punna faminabagi photo, kutsongnabagi photo, Rindana Danabirda haifit konbagi photo, hanagi ariba photo ni simadi, adubu Nirlimadi khangjaba natte. Madu urubada tumina ayengba madi yengduna laikhrabani, tanjadudani Danabirgi call lakhibadu. Mabukning nungsina call du paikhatlaga wa machet ama phawa haiba ngamda tumina kaplaga laikibani. Danabir halakpagi lambidani Nirlimagi phone du garigi seat tuda yauba urai. Phone du tap paikhalaga. Nawa gari mamai leyo natai magi phone lehorene. Hoi sir. Asumna gari du mamai leiraga amuk lakle. Danabirna Elizabeth call tawshili amadu ring chatpaga dum paikhalai. Danabir kai leirage yam thajadana call tawrobisiba. Noina manabido phone karamdine. Adugi thin machanglakpani. Nang ngahak maga thominaro. Hoi, thominarake. Nokmi magi room da changlakpani. Nirlima na magi famungda hiplaga hihik kaplaga leirambaduda phone pairiga kawkrema taha changsinduna Nirlima da wahang kaya hangli. Ani duna sanariba waridu phone thamba nattabana Danabir su tare. Ngasai Nirlima na mangonda utlamba matawduga hauzik tarisiga masadu kaino matawkrabani. Makok puba ngamlaktre magi machana mangondagi lapkrani sikhak khanbada masa pumba humang kangkhalai tarang chatna. Nawa gari khamo.
Danabirgi matauda taha mataida laisinduna garidu khami. Danabir garidagi hairi kumthakibani. Makok ngawmankibana tinbong oi kai oi tauba kharasu handokle lambi mataiduda. Nauba pakhana garidagi kumtharaktuna. Sir. Thoibasu garidagi kumtharaklaga chensilaktuna khudak kunduna leiriba Danabirbu hogatpi aduga garida inthina famthahale makoktasu isin kharasu thabire. Thoibana. Sir, kayo yauge isang bidabra. Danabir kaisu tawdi haibagum makokto hai naubana. Sir, hospital phongdong changnusiba sidagi Bisnupur hospital sunakle. Nauba, yani ai kaisum tawdi. Office jase meeting pung amadane. Naubasu phone gi wari ga loina kaukre prap gari da karakle. Thoibasu tumina gari du da karaklaga tongle. Naubana gari du thauraga lakle. Kwa kaithil yausilakle office da gari du thauzilaga khamle. Building du da chauna thari Khuman Private Limited Company haina. Danabir gari dagi kumtharaga office tamna changkre thoibasu matungde inaduna changki. Somdana Elizabeth na themba yaba themle Nirlima du kanana kari hairaklino haibadu Nirlima su ngasai hospital da thengnarakiba duga photo tharakiba dusu loina tamle Elizabeth ta. Ili nang da haibinu ko sigi wase. Hoiba hairoimi nang phone di kadai. Nirlima ko yengi. Aya gari di hauramale kamai tawdeba. Yaukrasuni yare maina thinjarakjani. Ado nang furit jamta hana honguse I teire sina kamai tawriba. Dada dagini makuchu sokibani aisu kemta hairamdre. Nungaitana tumina manglaga lei Elizabeth na amo. Nabani gi khunungsina sidiko ayuina kok ngawre. Nungsina bahaudrikanda change chele. Haujina mo khambal nabada siba soroi nabani. Nupi namasune pangmaliko furito hongo yarese. Asi haiduna white color gi t-shirt ama pi. Ai mapada leram gi tholo yumda halaktre na hairamlani. Elizabeth mapal hek yobaga Danabirda call tawshili adubu pairaktre machinda tapna soli. Masi masu kok pai gi haide. Nirlima tapli tholakle pudna ani du lakminare Nirlima da tumina yumda changkre. Elizabeth ti mapalda lehauri Danabirda amukasu call tawshili. Masi masu pairak loidabani call se teksoina thakiba haiduni. Kari no khara iraga thajinkre. Elizabeth na mapaldagi hekta laurami. Nupi, ai changlaklaroige yum sumi lehaude chale ko ai. Somdana meeting loiraga Danabir magi room du da famlaga leirami. Matha aroi bisari ma thabak mayam sina. Mana khangbadi khajikak oiramle adubu mapana tawramli basidi aduki matik pak chawramle. Sanagi dukan, old age home, children home amadi hospital aduki summathakta anauba project amasu paikhattuna leiramle. Haugalakliba nahasingsida civil service ke exam haibadi UPSC, NDA, CDS, SSC, CAPF kidamak Delhi da chatragasu mafamsida coaching tawbagi khudong chanaba haiduna Santi Defense Academy haina hangdoktuna nahasingbu thabak tawhannabagi khudong chaba kaya pinaba hotnaramli. Danabir makut oina laibakta pairaga tuminna chair da famlaga lei thoibana. Sir, amta changlake. Changbiro ta thoiba. Thoiba room du da changlaklaga. Sir, file simta. Ta thoiba karigi file nusna. Hospital gi duni sir. Sir na sign amdang tawbiraga lori. Danabir file do hangdoklaga haifit yenglaga sign tawsinkre. Ta thoiba ngasigi atopa schedule leitrabra. Leitra sir. Fare duri hospital da pabungi manakta chatnaba tawse. Sir, pabung du yumda puthakre haina imana paw pire. Danabir sorama sangna hondo e. Yumlomdoi na chalase. Ai kokse ngahaktang ingange. Natradi ay yadre. Danabir tholakpa ubada staff leiriba singdu tumin yenglei. Thoiba sumatung inaraga thokre. Gari manak yaurakpada naubana. Sir gi phone ko laklambani. Asi harga phone pi aduga itay mamachagi oiramali sisu.
Pirakliba phone anidu lausili Denabir call taraklamnibadu kanano khana yengi mamagi su yaure call du Elizabeth kisu Elizabeth ta call du fathallaga tawshili ring chatpaga nangdi adum pairakle text tawkibane yenglaba yengdri phone du thangdoklaga yengi kaino Elizabeth nangna haribo wase ai gyan tadre Dada Nabir ekhoi mamu call tawre ai amu kona tawrake ko Asi hairaga call du kakre Denabir masadu charangnare karino haibasu khali taha gari da karaktuna phambaga naubana gari du tapli office tagi thaudorakle yumgi gate yauraduna horn du khongi security duna gate hanglai sumang da gari da thauzilaktuna khami Denabir gari dagi kumtharaga chumdring magi room da kakre room yobaga chumdring wa room da changlaga shower du on tawraga masa pumba loina chothallaga ingthali Nirlimana haikiba singdu nakongda tarakle ai dadadagi laptop lage Denabir mayadu krak chiklaga nganglaga machinda soli nangna ingondagi laptop na bo honari biskai gino nangna ingondagi laptop na bo honari kai aidi nangondi hena naksilakani simasu nangna khangre aina nangmu nuksire mati nangna aigi nuksibabu sananing momongna sanabadi yaroi Kayam kuina layrurabanu khangdre machal nupina kaurakpadagi gyan tarakle Dada Thoi dada bathroom da laye kaidorage Elizabeth na call pai de hairakpa dada do adugi haige tawne ai loiraga tawrage yare Pabung na makhada kumlakna basu haibane Asi hairamlaga room du dagi thokre Denabir achotpa dress to hongdoklaga towel lama setlaga thoklai aduga upudu hanglaga T-shirt light blue machugi ama lakthoklaga litsili white color gi long pant ama sechinkre aduga famungda lairiba phone ani do paraga balcony da thoklai Elizabeth ta call tawshili ring chatpaga paikhalai nang hauroi do matagumna hairai Dada Nabir nini kya suge ba kaidoroge Elizabeth Haida hairo kaidoge sat ama khaktani kaidoroge Aduri noi ni atombi haise kanano Kaino haise nini atombi dilaite ekhoide ama khakni nini Noi ni do nupi na masa khangbra Khangbani ekhoi nini na kai haire haibero mane ngondagi lapthok na bohonari se Nini atombi hai hospital da thengna bani na haibani kari khra hairakpa male Dada Nabir ga luhongladi dada do thuna sini haibra kainom sa haibani aduga atopa nupi ga suluhongni hayena hai magi phone da photo thare so haibani phone do dada da lei haidene yinglo da Denabir kari so hairam da call du fatka khre wakhal ngahak khali moigi manina adumakti hairamni haiba ma thajadi aduga mani di hospital da sulakti ngasidi wakhal ngahak tawi aduga Nirlima gi phone du phat lok hanglagi yengi ure rindaga mana hana khangnari ngai matamgi Rindana mangonda kolaga kapkiba photo du da uriba mami du kharadi fazadre machinda khangai haidoki shit Thoibada call tawshili thoibana Sir Nathoiba aina number ama thakibani adu kanano haibadu yengbiro aduga ngasigi pung 13 minute 10 adaidagi 13 makai fawbagi adaida pabungi room gi adaidina mapal fawbada kari thokhe habda ai khangba pami Funny sir Hauzik pung 5 tagadore pung 3 fawbagi manungda pami Asi hairamlaga call du kaklaga makhada kumlaktuna mapagi room da changlai machanupa changlakpa ubada dana chitna Bunga nasa nungai tabro nangbo Kaistawdi pabung isa kaistawdi ko Changsilaktuna sofa du da fami Isa di yam nungai reda kaisu tawdragumbani khongsi mangai nungai trise Bunga ipana haidawdi yiknaba yami do ipagidi aduna cheksinna thabaksingse nangna yengsinba pami Babung aina khangbana kharadangni aina loina senaba ngamgadrane Karigi ngamdani Danajit aigi ichana tronang aduga leiriba home sing amadi jewelry dukan coaching center di nangna thoini yengsindrabasu yani ipana matik chaba mi khanduna thamkhrabani adubu amuk di chattuni yengsingadabani nangna moida pura oina thadokpasu jumloi aduga hospital dumadi cheksinni yengsindaba yaroi hoi babu
hospital gi se moina thabak se moiga punba pami haina hairi adubu aina ayaba pide pabung lam yo lam liba mi sidang hingduna leiba oram labadi pharam gadawani ado pabung la kunthra piraga loisinare se haibadagi paisa do piraga loisinare che chang loina loisinare hojikti ekhoi gi khutta leire phare phare atopa nangna khangdaba yarabasu nang ta thoibaga tanaroko chalo chalo pothana ba tawru nangsu phani pabung Mapagi manaktagi thoklaklaga magi room da karaktuna room gi balcony tu da thariba chair tu da tumina famlaga lei somdana Nirlima unglaga lei masadu lei tadre tawfam su khangdre kapningbana masadu fungat padawna tawrakle phamungde hiplambadagi tapna haugatlaklaga phammi mapi su tap tap tarakle machinda su tapna soli ai sibu kayamuk yamna mapok thina tamlambanano asu waba chaina se aingonda hanjin hanjin pibiribase dada ai nang kamaina kaudeno dada na atopa nupiga luhongkibada ai yengba ngamloye ai yam wahorani dada Elizabeth prap changlai Nirlima na kaplaga leiramba ubada amuka pira akhoi chaluslo asi hairaga chingi kaigino ai chatningdiye as laktalaw he karino khangde asi hairaga chinglaga puthoraklaga thongalomda tholai ngaiko imada hairamge haipadi aina hairabane lao yare kuiroi ngaktangni somdana Danabir Nirlimaga maga chenba numita kapkhiba photo du yenglaga makhol thokna mathanta haisei macha nang se karigi asuk nungsibano ina nangi nungsibana ise angawba haibada oidore karigino nangna dadadagi lapna bohonari base ibani gi maribu thadatna bala ko kudimo aina lemna matta thadabu leite asumna leiringai mobile du ring khinglai pungdi mangaga minute 13 chatlamle call du fat pai khatli la thoiba sir video clip ama sir da thajakrabani Danabir phone du fat loudspeaker on tawi aduga video du haifet yengi mi se kanano haiba khangnabra sir rindagi plan ngakta oiramle thabak du bangthongnaba paisa piduna nekpa mi oiramle mi du sawei khutta leire aduga madam macha dasu yeknabagi meeting changle haibagi khudam pumnamak phangjare sir Danabir pisum du khangsuk sukre ai leina asuk lakchakiba ta thoiba farm gi mi da pau pi ko ai gi nakta laknaba fani sir asi hairaga call du thamnare kaisu leitaba kharasina ai basu matha sahanba mina wa khara haibada hekta thajaba nana legi nangmasu khangloidra ai basu wahanba Fingna room da changlaktuna gari gi so du pairaga prap thoklaklaga garage da khamliba gari du thaudoklaga thokre nawba imung dagi prap chen thoraklaga security da onsilaga kanano hazu zakrido sir machani nawba pakana khanglaw lawra e kana lege tafing gari da kakre moi ohum ama su chen thoraktuna gari da fatfat karakle gari du yum dagi thaudoraktuna Danabir bu tanarakle Elizabeth ka Nirlima ka du yum da punna changminarakle nupi kaidobano laglise yam hangye kaino khangde thabak laglise kapli do kaptana ba hidak thage tawba khangaba ai ka da lermo yare ai ne kitchen da changluge Nirlima da Elizabeth ki room da changlaklaga phamung de hiplaga lei Elizabeth kitchen da ki hek kyobaga phone du puthoklaga call tawi yam tapna ga hai report ni yoraklaba natro changak uyari as kanam leitiba hoi asi hairaga phone du thamkre tas kamdoye Elizabeth aina ngamdaba leite asi hairaduna noklaga mapal da tholakle Danabir su sumang da leplaga leirami kadom da leikige ai gi room da leikibani ani du imung da punna changminarakle Danabir sum changloko ai cha semlake amado yam kapkrabani kaptanaba hidakra tharamo natradi kapche pinina sum kap leidoini Danabir nokmi room du da changlakle Nirlima du faklang lom do onsin dina hiplaga leiri du ubada masada leiramba awaba lapna ki gadra haibagi akiba pumba kaukre mabukning da khali mi ot ba haiba aiba su wahanba khangloida na ngaside
Roomgi thongdu lokfat tausinkre nungsiba henmanbana asauba romda olakle prap changsilaktuna. Macha, Nirlima do magi wakhalna rakhali tapna yawalaga longna hippi mamiti pangde machinda tapna soli yet thangba mittagi pisu tarai. Dada, ay nangga laknaba ngamluye. Ay nangna nupi atopaga luhongkrabadi ay di kanaga layhawni. Nupi magi matawda sauramba pumba un puba nungsitna thenglakpada un matum onbagamna asawbadu jara nemthakre. Mihuldu lakna fana yadana khangchong khalai. Danabir Nirlima bu nungsina yenglaga tapna phamung machiduda famlaga. Macha, ay sunangga laknaba ngamluye. Nangdi dadagi inakta laytawni. Kanamtagi manakta layba yaroi. Inak nakna tarakpa khonjelduda Nirlima du mamit fatpang thorai. Danabir na magi nakan na famlaga mamit kuptana mangondi yenglaga layramba ubada ikhang khangna laurai. Ima! Danabiri fingna Nirlimagi machindu makuna fatmen silaga. Lawgano, kaino ni, milo na tabatari. Nanggi dadani, lam henba angangan mga sidi, mama pamton kahanya hanya laklibani. Nirlima ipapakana Danabirbu fat inthokpada phamungda famlamba nupadu ngakpa ngamhauda fat laythagiduna makhada takre.